ꯁꯤꯅ ꯐꯪꯕ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯁꯤꯡꯍꯥꯠꯀꯤ ꯁꯤꯝꯕꯦꯡꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯕ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯑꯍꯩꯕꯝꯕꯥꯁꯤ ꯆꯍꯤ 29 ꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯃꯥꯔ ꯀꯧꯏ, ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗꯒꯤꯅꯤ꯫ BIPLꯒꯤ ꯁꯕ ꯀꯟꯇ꯭ꯔꯦꯛ ꯂꯦꯕꯔꯅꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯁꯛ ꯇꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯁꯤꯡꯍꯥꯠꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ RTA ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁ ꯆꯠꯊꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯡꯍꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯃ ꯐ꯭ꯂꯥꯏꯠꯇ ꯀꯣꯜꯀꯇꯥ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯐꯥꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯕꯥꯕꯤꯅꯥ ꯂꯦꯕꯣꯔꯦꯇꯔꯤꯗ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ GM ꯒꯣꯗꯥꯎꯟ ꯃꯌꯥꯒꯤ ꯇꯤꯂꯤꯄꯇꯤꯗ ꯂꯩꯕ ꯚꯣꯂꯥ ꯀꯨꯃꯥꯔ ꯆꯍꯤ 18 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐ꯭ꯂꯥꯏꯠꯇ ꯏꯝꯐꯥꯜꯗꯒꯤ ꯀꯣꯜꯀꯇꯥ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯉꯁꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯗꯣꯛꯇꯔꯁꯤꯡꯅ ꯐꯥꯔꯒ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯔꯚꯤꯂꯦꯟꯁ ꯑꯣꯐꯤꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯁꯥꯗꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯝꯕꯒꯤꯗꯃꯛꯇ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ DCꯗ ꯃꯊꯧ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯚꯣꯂꯥ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯅꯤꯄꯨꯔ ꯏꯄꯤꯗꯦꯃꯤꯛ ꯗꯤꯖꯤꯖ ꯏꯟꯐꯣꯔꯁꯃꯦꯟ ꯑꯣꯐ ꯀꯣꯚꯤꯗ-19 ꯒꯥꯏꯗꯂꯥꯏꯟ ꯔꯦꯒꯨꯂꯦꯁꯟ 2020ꯒꯤ ꯃꯈꯥꯗ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯗꯟꯗꯤ ꯑꯣꯏꯅ ꯂꯨꯄꯥ 2,000 ꯐꯥꯏꯟ ꯇꯧꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯝꯃꯨꯅꯤꯇꯤ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯗꯨꯅ ꯃꯦꯗꯤꯀꯦꯜ ꯐꯤꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯃꯇꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯃꯥꯡꯗ FIR ꯇꯧꯗꯨꯅ CRPC 1973ꯒꯤ ꯁꯦꯛꯁꯟ 110ꯒꯤ ꯃꯈꯥꯗ ꯊꯥ 6 ꯃꯍꯥꯛ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯁꯤꯌꯣꯔꯤꯇꯤꯒ ꯂꯣꯏꯅꯅ ꯕꯣꯟ ꯑꯃ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯀꯣꯚꯤꯗ ꯑꯅꯥꯕꯁꯤꯡ ꯆꯟꯗ꯭ꯔꯦ꯫ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕꯁꯤꯡ ꯆꯟꯗ꯭ꯔꯦ꯫ ꯑꯍꯦꯟꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯔꯤꯝꯁꯇꯒꯤ ꯐꯪꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯚꯤꯗ ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛꯇ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕ ꯐꯃꯨꯡ ꯃꯁꯤꯡ ꯑꯁꯤ 112ꯅꯤ꯫ ꯐꯃꯨꯡ 112 ꯑꯁꯤꯒꯤ ꯃꯅꯨꯡꯗ 29ꯅ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯂꯩ꯫ ꯀꯣꯚꯤꯗ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄꯁꯤꯡ ꯍꯥꯟꯅ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯡ ꯆꯜꯂꯒ ꯋꯥꯔꯗꯇ ꯊꯥꯖꯤꯟꯕꯅꯤ꯫ ꯐꯃꯨꯡ 29 ꯂꯩꯕ ꯀꯦꯖꯨꯋꯦꯂꯤꯇꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯚꯤꯗ ꯑꯅꯥꯕ 90 ꯍꯦꯟꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯦꯖꯨꯋꯦꯂꯤꯇꯤ ꯃꯄꯥꯟꯗ ꯀꯦꯖꯨꯋꯦꯂꯤꯇꯤ ꯆꯪꯅꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯅꯥꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯌꯥꯝꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯦꯟꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯚꯤꯗ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯅꯥꯔꯛꯂꯤꯕ ꯑꯅꯥꯕꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤꯒ ꯃꯁꯤꯕꯨ ꯂꯥꯌꯦꯡꯅꯅꯕ ꯔꯤꯝꯁꯀꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁ ꯑꯁꯤꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯚꯤꯗ ꯊꯦꯡꯅꯅꯕ ꯂꯩꯔꯤꯕ ꯗꯣꯛꯇꯔ, ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡ ꯈꯨꯠꯁꯥ ꯂꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯔꯤꯝꯁꯇꯒꯤ ꯍꯧꯈ꯭ꯔꯒ ꯂꯟꯗꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯕꯤꯁ꯭ꯋꯖꯤꯠꯅ ꯔꯤꯝꯁꯇ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ 5 ꯈꯨꯗꯣꯜ ꯇꯝꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ ꯈꯨꯗꯣꯜ ꯇꯝꯂꯛꯄ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯁꯥꯟꯇꯅ ꯕꯤꯁ꯭ꯋꯖꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯑꯣꯛꯁꯤꯖꯦꯟ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯚꯦꯛꯁꯤꯟ ꯗꯣꯁ ꯑꯃ ꯀꯥꯞꯄꯗ ꯂꯨꯄꯥ 300 ꯂꯧꯔꯝꯕ ꯗꯣꯛꯇꯔ ꯑꯃ ꯂꯩꯀꯥꯏꯅ ꯐꯥꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯑꯋꯥꯠꯄ ꯂꯩꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯑꯃꯅ ꯉꯁꯤ ꯂꯅꯥꯏꯌꯨꯝꯗ ꯚꯦꯛꯁꯤꯟ ꯗꯣꯁ ꯑꯃ ꯀꯥꯞꯄꯗ ꯂꯨꯄꯥ 300 ꯂꯧꯔꯒ ꯂꯣꯟꯅ ꯀꯥꯞꯂꯝꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ 3 ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯦꯝꯕ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁ ꯀꯃꯤꯇꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯒꯤ ꯀꯟꯚꯦꯅꯔ ꯏꯔꯣꯝ ꯑꯣꯡꯕꯤ ꯁꯨꯚꯥꯁꯤꯅꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯃꯤ ꯇꯣꯏꯅ ꯆꯪꯕ ꯑꯃꯁꯨꯡ ꯄꯨꯟꯕ ꯎꯕꯗꯒꯤꯉꯁꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠꯀꯤ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯛ ꯇꯧꯕ ꯆꯪꯂꯨꯕꯗ ꯂꯩꯀꯥꯏ ꯃꯤ ꯅꯠꯇꯕ ꯃꯤ 13-35 ꯔꯣꯝ ꯚꯦꯛꯁꯤꯟ ꯀꯥꯞꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯂꯤꯕ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯍꯪꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯀꯥꯞꯄꯅꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯏꯕ ꯆꯦ ꯆꯥꯡ ꯄꯨꯊꯣꯛꯎ ꯍꯥꯏꯕꯗꯗꯤ ꯄꯨꯊꯣꯛꯎ ꯌꯥꯈꯤꯗꯦ, ꯑꯗꯨꯃꯛꯄꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯉꯁꯤꯗꯒꯤ ꯂꯦꯞꯂꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯛꯁ ꯐꯣꯔꯁ ꯀꯃꯤꯇꯤ ꯑꯗꯨ ꯍꯜꯂꯛꯈꯤ ꯍꯥꯏꯔꯤ꯫
Panba yabadi haukiba numit kharanigi mamangda district asigi hanagi deputy commissioner na constituency asigi MLA amasung local club singa kusamnaraga Thobal Mela ground da vaccination center ama hangdoktuna vaccine kaplamba adu Manipur leingakna outdoor da vaccine kapa yaroi kanagi ayaba yauraga vaccine kaplibano haiduna khudakta thingjinkiba thogdok amasu leikrabani Sip Medical Officer Thobal Dr. Y Nokul na phongdorokpada COVID-19 gi vaccine gi temperature maintain tawba darkar oiba amasung vaccine ase kablaba matungda kanagumba side effect thoglakpa matamda khudakta response tawgadaba leiba maramna vaccine kapa ase leingakna Health Institute khaktada kapu haibagi instruction pirakpa leire haiba wafam thamlakhi lona vaccine kaplambagi report amasu leire mari leinaba doctor adugi mathakta Kari tauba yabagi haibadu department asina khanaragani haiba wafam thamlakhi rims ta maina chaklaga pukhalakpa anaba ama imung manunggi mi thiba khangdana leire tha asigi tareta maina chaklaga rims hospital da pukhalaki ba anaba ama hojiksu mahaki imung manunga pau phongnaba ngamdana leire hairi anaba adugi maming aboy chahi yankhaiga mari kawi mahak jiribamdagi ni hojikna sana kaithel da baragi ka amada leibane mahak truck ke potsai Thangdok thangjin tawba sinmini mahaka punna mai chakminabani haiba sekmaijing dagi hojikna sana kaithel da bara da leiba memo chahi yankhai ga taruk kauba amaga punna leiminabani haide rims authority dagi phangba pauna hai tha asigi taret ki ayuk pung 13 minute 13 rom tabada aboina thabak suraga halakpada makhoi ani ningai sangdanarakpadagi memo na masa mathanta kerosene haijinduna mai thajakhe madubu mahak kanana ba honabada abosu maina Chakhi thogdok adugi matung makhoi ani rims ki casualty da pukhatuna COVID-19 test tawbaga loina na layeng satharakhi bani hojik memo hospital asigi male ENT ward ta layeng sathari aduga aboina male medicine bed number 16 da layeng le mahak hojik maina chakpadagi sokhiba adu phagat le adubu wakhalgi oiba anaba lakpadagi hojik hospital asina layeng le haire aboigi hojik oidiba phibam asida wari watai sanaduna imung manungge mari makhong khangba ngamdana leire Hojik medicine department ke duty taba doctor amasung nursing na sel puthokuna achangba hidak langthak leiduna layeng chathari kanagumbana mahak ase masak khanglabade mahaki imung manung amasung rims authority da pau pibi yu haina appeal tawrakle Jenims ki Dr. Richard COVID-19 leikhidre Jenims JN Institute of Medical Sciences ki Department of Surgery Urology Dr. Richard COVID-19 na maram oiduna ngasi numidang pung 3:45 rom tabada hospital asimaktada leikhidre haire actor Romeo leikhidre Kairembi khok mayai lekai de leiba yamna naha oidiba nauna masin tum khalakliba actor Sagol Sam Romeo mitai ngarang ahing nongyai da leikhidre Romeo Manipuri film mangarom da matek khara yauba hauraklaba matungda Iraba Pictures production na puthokpa film Manjanang buhaidiba film asida Triple S Manifa 2018 asida Best Supporting Role gi nominee changking hojik film nipan number loiraduna puthokna ba thaurang tawribani